ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯕꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯈꯜꯂꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯤꯇꯩꯒꯤ ꯆꯩꯔꯥꯎꯕꯒꯤ ꯃꯂꯤꯌꯥkum ꯃꯁꯤꯡ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯁꯦ ꯑꯩ ꯆꯞ ꯆꯥꯕꯤ ꯈꯪꯗꯦ ꯀꯌꯥ ꯑꯃꯅ ꯍꯥꯏꯅꯩ 3,919 ꯑꯗꯨꯒ 18 ꯅꯠꯇ꯭ꯔꯒ 10 ꯍꯥꯏꯅ ꯑꯗꯣ ꯆꯞ ꯆꯥꯕꯤ ꯃꯁꯤꯡꯁꯦ ꯑꯩ ꯈꯪꯖꯗꯦ ꯃꯌꯥꯝ ꯁꯣꯏꯗꯕꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩ ꯆꯞ ꯆꯥꯕꯤꯗꯣ ꯈꯪꯖꯔꯛꯀꯅꯤ Hi guys, welcome back to my new vlog. Akoi hujik Thabal Chongba loisanba loina chatli Thabal Chongba ado mayam ai Thabal Chongba gi chatpasiga ayuki video singdo share torakani chatpai lambi Hi ma'am, I hujik Thabal gi ground da jawre. Ado ma'am hujik manung da shu ma'am program tawri ngasi Cheraoba numitki. So hujik Thabal budi haudri ngahak leiraga haurani akhoi Thabal hobai mangdana jawre. Khoi na hujik leiriba mofam jina Adampur tetoi gaw haiba khundogani mitai khunni. Aduga iduga ngasi Cheraoba gi Thabal Chongba pangthokhi ngahak leiraga aishu saruk yadori sigai siga. Ado ngahak leiraga manungda oriba program se loira makhada amuka Thabal Chongba se haurani lighting khara watli moigi se haudrimina lighting gi khara ngan bada watli ngahak leiraga adai su khajarakhini ado mayam akhoi di Thabal gi manungi ground se ngasi handak kumsi chahi gi ahamba fast ngasi ni Thabal Chongba se ngasi se Cheraoba numit ki Thabal Chongbani ado yaushangi Thabal di loi khare yaushangi Thabal na makhan ma gi nungai bamni aduga ngasi gi Cheraoba gi Thabal sina makhan ma nungai bamni ado gi samta du ba Thabal Chongba ade ta du ja lipstick ko khara ni Thabal Please asin jo joli mana je
신중히 좋아. Aku baru dia jangbiro aurasi. First step lo jare, uji first step to block jao de live to company. Aku ki Thabal Chongba ta mikop jao ye hai ba. Aku tadi report malai. Adu aku tak cakap nak khante. Mikop kena jao ni ba.